MS TV meeting tabiri basingbo nomaitheng kunje soina taram oksari maraki pau miyam da pijari Kuki Jo Singna Tonganba Lengak Tonganba Union Territory Taladuna Delhi Jantra Mantra Yauna Kuki Jo Kanglupna Kundaba Mafam Singda Ngasi Kongchat Jatnaba Sem Sakibadugi Mayokta Ngasi Maiti Leimako Balup Amana Sintha Lepna Wakat Mifam Jangshina Balak Toki Bagi Matung Ina Kaksing District Tonganba Mafam Singdasu District Asigi Miyamna Sintha Lepna Kongjang Jangsin Kre Kaksing District ki lan gi chaiting nangkraba palel dasu kaithel gi dukan sing thong londuna amadi kaithel pomai potmai panba lepna palel kaithel da wakal khongjang changsin ki wakal khongjang aduda narco terrorist ko kising ST list gi lokthokadabani Manipur da separate administration chatnaba yaroi kuki singda separate administration piba yaroi maitai mitei bo ST list chalhallu Manipur da NRC chatna halu kuki terrorist singdagi sulok tho u haiba placard sing pai ki bagal na kolawon so lauki amarom dasu maitai leimage khongjang bo sawgaladuna Kaksing Bazar Business Welfare Association KBBWA amasung Kaksing Kaithel Apunba Imalop KKAIL nasu Sintha Kaksing Kaithel ki potfam phambi singna potfam phamna khide Kaksing Kaithel da natna Kaksing ki khulak ta leiba dukan sing thong londuna nomugi oiba Sintha leptuna khongjang changsin ki KSSL PKA PCL amadi LAMP lamjaun punna kusamnana sinduna ngasi maitai leimana lauthokiba khongjangbu sawgaladuna against cookies nationwide rally haiba banner makada ima panthoibi sangnen lamjauda lamdamadugi ima ibil singna Sintha lepna wakal khongjang changsinke wakal khongjang aduda no separate administration sep Manipur shen back unlawful cookie singi rally yaningde mitai da ST status PBU withdraw ST status from illegal cookie revoke so immediately habena chingba placard ching pai baga loina kolawena su lauki singi maramda ligan cookie singi maramda government ga cookie singa tawnai baso Nagamapal Kangjabi Layaktareba TSDN agency asina Pradhan Mantri Ujwala Yojana 3.0 gi makada center lengak amadi state lengaka tailap tawraga seminaba agency amani hajuna miyamdagi aranba mawungda shell kaya khongwat halaga ngasi phawba gas pithokna leiri haina agency gi staff oina thabak tawribi Anandi Nandaibamna phongdokre ngasi Manipur Press Club ki thangjing hall da pangthokpa paugi mifam da wafam ase phongdok aduna Anandina makhata aduna hai agency aduda thabak tawna ba staff sing loba matamda lupa lising kontra deposit tawhanduna tha taruk ki manungda deposit sing ado handokani haina hai krabasu handoktana leiri Masida sunatana agency aduda thabak tawriba staff singi oina thani pangi khusumal pidana hojik phawba leiri amadi locality singdagi gas connection pigani haiduna document amadi sel oina lupa lising amga chamanga lising amga chanipan amadi lising ani phawba khongbat handuna ngasi phawba gas pidna leirak pasna locality singdagi gas connection pigani haina khongbat kiba singado office asigi staff singda no makangna gas pina bagi akan bawa pam kya thamlakpada gas agency adugi managing director Dipu Pukhrambamna khangsin usnada bagom laikibasina maram oiraga staff jingda awaba kaya mayoknari haina su phongdoki Khunasida lairiba iraija singi mafamdagi atumba sengba langla langjindo amutang puthokbiduna awafamda taraba staff singi khakta natana Asuk sauna namthak tawriba yanglaba misam praja singdagi gas connection pigani haiduna khongkat luriba senpham sing ase matam chana handokpada mateng pangbiu haiduna media gi through gi thongjin da lepsa duna iraija singi mafamda khubak changjok taralon charaibi gaw sana nije Mathang tha September ani dagi leibak sin bathungna pangthokadoriba Sajesyata Avian gi tharonga mailenina tongan ba political party singda yaramba miyoi kya BJP da nauna yarakpada kumbi asigi MLA Sanasam Premchandrana ngasi taramna okre BJP kumbi mandal na sinduna kendra sigi manungchanba wangu terakhong Thoba lekai da pangthokpa kendra sigi polling station 29/27 wangu terakhong B dagi
इमुंग निफु तरेट की मियोई चाम यांखई हुमदोइबु तराम ओकपगी पांगथोखिबा थौरम अदुदा बीजेपी बिष्णुपुर डिस्ट्रिक्ट कमिटी की प्रेसिडेंट आर.के. बिमोला, बीजेपी कुंभी मंडल की प्रेसिडेंट एस. अंगौशना, सेक्रेटरी थोइबा कुंभी मंडल की सदस्यता अभियान गी इंचार्ज पी. दिनेश, कुंभी म्युनिसिपल काउंसिल की वाइस चेयरपर्सन एल. बबीता, साइटोन जीपी की प्रधान एम. इबोमचा अमदी अतई मरुओइबा मियोई कयासु सरुक याखि। एमएलए प्रेमचंद्रना महाकना अंगम थाकता केंद्र मियाम की चौखटनबा थबकसिंग पाइखटकनी हाइके। थौरम अदुदा तोंगान तोंगानबा पॉलिटिकल पार्टी दगी बीजेपी दा नौना यावरकलबा मियोइसिना फोंदोखिबदा कुंभी एसी की एमएलए सनसम प्रेमचंद्रना केंद्र असिदा मियाम की अवा अना तोला तारब काना लेजद्रबा मियोइसिंग यावना चौखट थौरांगी थबक थौरमसिंग चाही कयागी ममांगदगी इसिंग की अवाबा कया मायोकनरंबा वांगु तेरा खोंगी खुंजासिंगदा इसिंग मरांग काइना फंगनबीबा लंबी थोंग सेंबिरकबा लेकाई की अवाट अपा कया लेरंबसिंग थबक ओइना तौबिरकपदा अपेन मपोकपदगी एमएलए एस प्रेमचंद्र बु नुंगसितुना मसाना पामना बीजेपी दा यारकपनी हाइबा वाफमसिंग फोंदोकनकी। थौरम अदुदा प्राइम मिनिस्टर की फ्लैगशिप प्रोग्राम अमा ओइरिबा पीएम विश्वकर्मा स्कीम ना कानबा पीगदबा कुंभी केंद्र की खनगलबा बेनिफिशियरी सिंगदा पीएम विश्वकर्मा सर्टिफिकेट सिंगसु एमएलए एस प्रेमचंद्र ना मियामदा यंथोखी। लेंगाकना पाइखलिबा स्कूल फगत हंसी मिशन असी मणिपुर की लोजी लोया ओइरिबा खुंगंग कयाददी यौदबगी ममी चाउंगा तारी हाइना ऑल खा कंगले स्टूडेंट्स यूनियन की इंफॉर्मेशन एंड पब्लिसिटी सेक्रेटरी सलाम सोनिया चनुना ngasi हियांगलम हिरानमई तुरेल मानबी प्राइमरी स्कूल दा अक्सुना सेनुना पांगथोखिबा सोशल सर्विस अमगा मै लेनना पांगथोखिबा पाउगी मिफम अमदा फोंदोक्रे। ngasi पांगथोखिबा सोशल सर्विस अदुगा मै लेनना महाकना ताना फोंदोखिबदा स्कूल की कैंपस असुकी मतिक सोंजिन लंबा फिबम चारमदबना पिकलीबा महैरोई कयाना खुदोंग चादब कया थेंगनबदगी ngasi की सोशल सर्विस असी पांगथोपनी हौजिक स्कूल असिदा पुन्ना महैरोई यांखै तरुकना महै तमली अदुबो ख्वाइदगी लाइबक थीबदी ओजानी खक्तना याम वाना महै मसिंग ताकपी तंबीरंबासिनी मसिदसु नतना स्कूल की क्लासरूम वाटपा अमदी लैरिबा का खर असिसु संगोलना हेना फबगी फिबमदा लेरंबासिनी मसिदसु नतना ओजागी तोंगानबा रूम लैतबा पुन्ना महैरोई सिंगी कादे दुमक एडमिनिस्ट्रेशन की कासु ओइशिलगा लैरी अवार्ड अपाना पिक थन्ना लेरबसु लमदा मसिगी लाइरबा प्रजा सिंगी मचा मसु सिंगी महै तंफम लैतबना स्कूल असि मुटकिबा यारोई हाइदुना नुपी सिंगना सेमजेबा पुंसी लमजिंग मैरा विलेज लेवल फेडरेशन ना पैसा खाइनदुना तोंगाना ओजा होम निकना चलाइरमबनी हिरम मसिदा लेंगा की मै लेनबसिंगना अथुबदा मिटिंग चंगबिदुना खुंगंगी लाइरबा महैरोई सिंगबुसु मपुंग फाना महै तंबा फंगनबियु हाइना लेंगा ता हाइजरकली लोइनना काउसिंग डिस्ट्रिक्ट की तोंगान स्कूल की ओजा सिंगदा महैरोई लुप अमना ओजा सिंगी खरा सोइबा अमदी यंगसिनबगी नमादा पैसा चाउ लौबा अमदी महैरोई सिंगी मिड डे मील की चेंग लौबा थेंगनरे मसिगी चपचाबा खुदम चंगदम अक्सुद लेरे असिगुम्बा थबक असि मतुंग तौबिगनो करिगुम्बा मखाताना तरुकलबदी लेबाक मियामदा पैसा लौरिबा लूप अमदी चेनरिबा मियोइसिंगी ममिंग मथा लाउथुकलगनी हाइना सुफोंदोरकली। ngasi के सोशल सर्विस अदुदा सरुक याखिबी पुंची लमजिंग मैरा विलेज लेवल फेडरेशन की मेंबर एलांगपम बिलासनी कौपी अमलसु स्कूल असि मतम खरगी ममांगदा सिथरुरबनी अदुबो ममा मपा ओइबसेंगना कन होटनदुना ngasi की फिबम मसि यरुकलिबनी मखोइदी नोंगमगी शुरगा चरा तांजरिबनी अदुबो मचा मसु सिंगदी मपुंग फाना महै तमहंदुना अफबा मी अमदी ओहेनिंगी मरमदुना मखोइना वाना पैसा खाइनदुना ओजा नेकलिबनी लेंगांगना चथरिबा स्कूल फगत हंसी मिशन असि लमदम असिदसु यरुक हनबिदुना पिकलिबा महैरोई सिंगबो लाइक तंबा फंगनबियु ओजा वालिबा मदि इंफ्रास्ट्रक्चर मतिक चाद्रिबा लोनिना अवार अपा कया लेरिबा असि अथुबदा मियेंग चंगबिदुना महैरोई सिना थेगदरिबा अवाब कया से कोखनबियु हाइना लेंगा की अमदी मरि लेनबा लोइसंगी पुनिंग चिंगसिलकली वाटपन मरम मोरगा अखोइजे अवाब मसु मायुंगनरे अदुगी मथक्तजु लोइना अखोइगी लेरिबा स्कूल जिगी बिल्डिंग हाइतारे सिजुम नाथै चादबा अदगिदी प्लेग्राउंड लेरिबा सिसु नाथै चादबा सिनसु अंगांग सिंजे स्कूल कारकपा मतमदा सानबम मोरसु खितंग मोरसु नुंगाइजदबा हाइतारे अदुना यारगदी लेंगांगना अखोइगी स्कूल फगलंसी हाइबा मिशन जिगी मखादा हाइबा स्कूल जिसु फगलनबा मीडिया की माइकैदगी अइना फोंदोकजरी।
Ithai Dam ki thong mangamak hangdoktaba amadi dam asina maram oiraga hauzik thokliba khusem gi ichaw asidagi amangata thokhraba ngami singi compensation lengang na pithoktabagi mayokta apunba mayang Imphal Laurup Committee na ngasi ahing nongyai pung 12 dagi mayai lambida matam kaktaba general strike laukthokre khongjang ngasi committee asigi thongmi singna Paumi kangbu amaga lonina Ithai Dam gi shutter sing mapung phana hangdabana handak chukiba nongda ising maukhalaktuna amangata thokraba ngagi farm amadi miyam chatnaba ising thumliba lambi singi phibam yengsilaba matungda committee ki president Yumnam Nanauna laukthokibani hiramasiga asigi matangda Yumnam Nanauna hai lamdam Ithai Dam gi shutter sing matam chana hangdabana maram oiraga handak chukiba nong aduda loktak patagi mokhalakpa isingna pat asiki akobeda leiba khul singda khusem gi ising chaw thokna leiri maru oina lomi singi lo kaya ising thumkre bank tagi loan lauduna amadi leijaba sana lopa kayuna nga thadaruba ngami singi oina su farm kaya farm kaya ising iro nunda leikibadagi nga ayamba nanthokre leihoba nga kharana ising pumbadagi ayamba siri masigi mathakta dam masigi shutter manga sibo hangtoktaba asina maram oiraga haujiksu ising lepna hengalakpana mayang Imphal ga Taubul amadi mayang Imphal ga thanga karanga faunaramba lambi ani asisu ising thumduna leibadagi faungnaba ngamdre asumna ngami singna thengnariba awaba kaya sigi yenglaga committee asigi maikidagi tha asigi kunda dam gi asigi shutter mangamak hangnaba amadi ngami singi compensation athupata pibinaba haijaki adubu ngami singi wakat asi ngasi phawba lenga asna tabagi mahutta dam gi shutter asi supnagi ani khakta hangli masina haujik phawba ising mayeng taba leitre phibam masida ngami singi phamasi pumnamak mangbagi mathakta pat asigi akobeda leiba miyamda makhal kayagi laina tina fawba narakadra haibagi akiba leire maram asidagi committee na kupna khanaraba matungda ngasi ahingdagi matam kaktaba mayai lamida general strike khongjang asi lauktokpani general strike asida anna layeng education media amadi lining laishongi mari lainaba sing komthokani hariba awaba taraba ngami singi khongjang asida manipur miyam maru oina mayai lamida khundariba miyamna su mapung phana support abiyu haiki Father of the evidence, like a foreign press media, the Quadum Sinazage, and Dam Tava, and Dam Maming in a Tavado, Father of Nino, Mokoliva Posse, 100 Revsi, Nominal Chocolate people, Madame Lady Hosi, and Hapal, Hosi Hapal, if you found the Ringas, the city, and Hapal, later we can have later, and the Hapana Karaga, the William see Rem Zakravina, we looked up people, and we looked up, I am a lunatic company. Maramadu mayam na super das na super mating pangbiwa na mayam mating nizay. Maribak mafurup nungshiba mirol semgat lasi haiba hiramda World Media Organization WMO headquarter na sinduna numit humni chupna chathagadaba leadership training cum academic discourse among asi Langol Housing Complex leba organization asigi office ta haudokre
Organization asigi member kayana saruk yaduna chathagadaba training program aduda resource person sing oina Manipur University gi Manipuri Department gi Assistant Professor Dr. Naurem Sanatomba, Economics Department gi Associate Professor Dr. Chingnen Mesnam, Law Department gi Head Professor Dr. Yumnam Premananda. Varski Political Science Department gi Professor Assistant Professor Dr. Arambam Noni amadi Social Scientist Dr. Danabir Lashamna tongan ba hiram kayada wangangani hari. Thormadu Kamarina WMO General Secretary Longjam Samson na phongdokibada Manipur da hojik thengnariba issue kaya sigi matangda resource person sing asidagi khanghaunaba amadi achumba asengba luchingba ama oiba ngamnaba thormadu sinbani. Loinina malemda leiriba maitai forup sing punchinba ngamnabagi matangda kannanai nagani training program asidagi WMO gi leiriba member singna makha tarakpa thabak thorom sing pangthokpa matamda hena khumang chawsina tawba ngamlakani haibagi thajaba thamni haina sumahana makha tana phongdoki. Organization asin sangsilaiba khongthang ama oina ba asi khongjang asida aikhoi executive sing aduga akhoi hairiba warmaite organization da leader oina yaubiriba akhoi thomi khudimangna asigumba akhoi academy oiba idea akhoi history oiba dai law oiba yam khudimakta hana khangla matungda akhoi gi thabak thoram tawbuda hena maipakani hena kumang jawsangani lebang mayang loina buda hena nungaigani khalakanda asigi leadership program nummi humni se asi hautokjabani. Miyoiba Kunaida Fabangam Anaba Kaya Tokhaliba Hidak Mana Tobeko Sizinabagi Amang Basing Kanghanaba Amadi Sizinaba Lepnaba Pandamda Chahi Kudingi Malem Sinbatungna Pangtuk Nabagum Protecting Children and Tobacco Industry Interference Haiba Timda World No Tobacco Day Singani Kunmari Bisnupurgi Mini Secretary Ki Same Office Conference Hall Ngarang Pangtokre. State Health Mission, National Health Mission, NTCP, Government of India gi meeting makada Sangha Youth Tobacco Free and Education Organization SYTFEO Infalna District Tobacco Control Cell DIS CMO Bisnupur amasung Zonal Education Officer Bisnupur na kusam nana pangtokiba Tharmaduda Chief Medical Officer Bisnupur Dr. L. Rai Chandra, ZEO John Ford Bisnupur N. Chinkai, District Nodal Officer NTCP DIS Bisnupur Dr. Haubam Denis Singh, Managing Director and Senior Advisor SYTFEO, ex-CMO Padmasri Awardee Dr. S. Bimola Kumari, amasung Co-Founder and President SYTFEO Premjit Thokchomna Maruiba Miyosing Oina Saruyake. Tarungi Saruk ama oina Tobacco Free Education Institutions Haiba Banner School Awareness Program amasu pangthoki. District asigi school kayagi principal sing amadi oja singna saruk yaduna pangthokiba awareness program aduda resource person sing oina project coordinator SYTFEO RK Premarital Co-Founder and President SYTFEO Premjit Thoksom, Managing Director and Senior Advisor Dr. S. Bimola Kumari, District Nodal Officer NTCP Bisnupur Dr. Jenny Haubamna, SYTFEO Profile Past and Current TOFEI Status, Prevention and Control of Tobacco Use in School and EI TOFEI Protecting Children and Tobacco Industry Interference MIS Details amasung Harmful Effect of Tobacco haiba hiram singda wangangki. Mariki pau pijaba matang aselo shinjare mi ing tabir basingbo kurumjare.